Example person kasi hujik about district council desang general secretary na pantujabani asi akoina koigi Thawal district ki deputy commissioner madam hana kamaida akoina pisanjagiba ngarang makta thokiba incident aduga mari lainana pisanjagiba memorandum asida maru oina akoina palliba asi traffic signal thambagi matangdani akoina ngasi traffic signal thamnaba akoina madam hana kamaida pisanjariba si mafam taruktani ahama mafamna Wakom Mani Girl College, amadi Thawal College ani ki hauna gadriba lambi asidani aduga amana mela ground gi asida leiriba crossing asidani aduga hujiji khangabo hospital ji akoigi Thawal district ki oina amarom da Thawal district ji Manipur gi oina ani suba population yambada ju oidi mafam ama oibnina Thawal district asida district hospital asida anaba layeng oji aduki mati mi lai maramaduna sigi jaga asida su hairiba traffic signal asi thamba mathau tai hadana sigi jaga jimjo akoina hapsinjabani aduga wangjing amasung hairo ki crossing aduga yaipok bazar ki crossing aduga khongjom langathel bazar ki crossing haiba mafam asida akoigi traffic ki signal asi thamnabagi damta madam hana kamai deputy commissioner Thawal district ta akoigi haiba memorandum asi pisinjabani